Malem asida awonba ama porake haina khallagadi isa ithanta hangbiu ai kari tawba ngami aduga awonba adu pubirau. Mayamgi favorite singer, songwriter, dancer, king of pop Michael Jackson. Michael gi childhood journey karam tawkhiba sel mayam ama pairabasu fans mayam ama leirabasu karigi lonely haibadi naitom tariba karigino karamna laikhidabano naraga sikhibra natraga mina hatpara awards asok popular oribase karigino malem asida hojik fawa leitrabasu plastic surgery kayarak tawki kari maramgi tawkhibano hand glove upliba karigino facts sigumba interesting topic 14 March Sunday evening 6 PM on the RIKESH Technique channel da sungsoy soidana fangbigani mayam na yengbiu amadi subscribe tawbiu loinana friends sing da so angam makai share tawbiu